Ukhrul amadi kamjong district manungda kuki singna chathok chatsin toubada athingba thamle amadi litanda kuki singna chathariba thawng asi masina ahanba nate matam chupada irang thoktana ba honaduna lakhibani adum oinamak chatharakliba thawng asigi matung inna thoklakpa afa fatigi daida masana pudigi matam lakle haina Katho Long amadi katamnao long na phongdok Gerald aduna makha taraduna hai ngarang kuki students organization Ukhrul district amadi litan Sarekhong village authority na social media gi khuthangda phongdorakiba nakal namakha ki oiba sasinaba aranba yumfam yaudaba wafamni Sarekhong village authority gi maigedi gi adorakliba Gerald aduda makoina thoklakliba irang asida victim oiba sari amadi lanai gi oiba khana chainabagi thodok macha macha amadagi sauthoknaba makoina sinbani khana chainabagi thodok adugi matangda victim oiriba mioi amadi mahaki imung manungna litan gi chief unanaba honakiba leite makoina phongdorakiba wafam adu aranbani haiki amaromda kuki khulai paiba singna security force leiriba mafamdagi irap laptana nomai kaplakkiba thong aduna micham miyamda mi paiba pokhanbatan natana irang asibu hena sauhanaba maram ohele kuki khulai paiba singna nomai kaplakkiba matamda mafamadu da leiriba central force amadi state force singna yengduna leiriba karigino amadi action amata lokhatribasi karamba rule no haina wang haglakli thoglakliba thodok asina Ukhrul amadi kamjong district ki manungda kuki singna chathok chatsin toubada athingba thamle hairi